ngasi phongkiba tongan Manipuri sifungsing amasung thokiba thawdok wathoksingdagi maruoibi ipausing miyamna thamjagi ahanbada sakangdabasingna Deputy CM gi PA gi farm house maina tumna thadoklamle Nagaland gi Deputy Chief Minister Y Peton gi personal assistant Siengo ki kon gi farm house masakangdaba miyoi khrana maina tumna thadoklam kibaga loinana lupa lakh taraga truklong gi oigedaba polam sing mangan khraidi Thaudo Oshiga Mari Lainana, Waka Police ki Makok Tongbo Officer Amana Fongdor Kibata, Thaudo Oshinga Shayupung Ohunga Makairum Tarapumatamda Tokibani. Maisa Pigi Pawhek Pangba Police Team Ama Thaudo Topam the Kudaka Sangshinki, Adobo, Police na Mapamadu Yokshin Kiba Matamda, Yumadu Mainatumna Salam Kibani, Farmhouse Asi, Sukitong Police Station Kon Bakawi. Village the Labani, Lebak Pabadi Maisaki Badu, the farmhouse, as the Muamata Leikhidre Maramoraga, Asu up and Topi Pauti Lake, Adominama, Lupa Lak Taraga Truk Room, Ogada Postation D, Mogantakan Credi, Police Namakata Fungo Kibra, Taudosi Matana, Police na FIR loans Tobogoloina, Tizin Mikitabuk Satavokre, Atobomatum the scenery bemusing father no Sarak Pina Bokonagani Hadi, Amaramda, Deputy Chief Minister Y Peto and a Taudo Adubu Akan Mamon getting the Bapundo Kibagaluna, Maitabi Tadok Siena Bamusing Matata, Logu ever Sapsav Action Lakani, Election Matam Nakshilak with the Asiguma Tawong Satarakwashin Maramoraga, Pam the Bataudoxing Tualanga Maramorakai Matunda, Asiguma Tabaxing Tabigan Heidi, Amarumdana. Sahi Nauribi Nupi Masama Rep Matung Halamde, Tabadiamna Nuaitaba Taudu Ama Oina Masai say Tarukanga Nupi Masama, Maidra Padeski, Sibapuri District Rep Matung Hatulam Hena Poliski Makedi Fundorakli, Sibapuri District Poliski Huang Loy, Satis Sawana Fundokibida, Taudu Shingarang Ahin, Kerala Police Station Kwanba, Badora Village Tokibane, Nupi Masa Dungarang, Mama Galoinana, Badora Village Taliba. Laishingama Tauramama Yaunabig the Maksakibani, Adubu Mapamadu Yorabamatung, Mama Masa Mapum Kangdana Kainaki, Adubu, Mama Duna, Masanapidu, Mayumda, Halamba Yai Haina, Tazavadigi Kahena, Kanjalokidi, Mama Duna, Mayum Yorabamatung, Masanapi Edu Halaktabadigi, Police the complaint of Bugaloina, Tibigi Tabuksatavokibani, Nupi Masadu Yashi Waksang Adunga Siayuk, Kungangadu the Labor Government School Maginakal, Miamna Tingna Kibani Hide Enisu, Paushna Palakli. Atopa Pawamana, Kwakta Kunau, Zongnoi Marakta Hobo, Atangbo Using Paktaknana, Yantale, Border Pillar 81 Manaktalabi Indo Market Yingsin Minabalitre, Pekam, Manipur Lenga Clusing Liver and Verena Lamda Masiki Naharul Sing Draki Ipaktagi Kananaba, War on Drug Packet Pagaloidan, Mauksagi Pibam so on Danaba, Uyantatanaba Akan Matabak, by Ketlinga Isirak the Manipur Masumia Margatina Mapam the Leva, Kwakta Kuna Masum. Bongyangi Zongnoi Bileski Maraktaleva, like the Manarap Taubalam Ekar Yankairum the Hobo, Atang Using, Pakana Yantal Matanakre. High Riba Mapamadu the Ho Riba Umakal Singadudi, Maru Oinetik Amasum Kangrani, Mapamadu the Kanana Karigidama, Atang Mamakal Usingadu Yantal Libano Habakamamde, U Yantal Krabamatung, Popi Tanana Bohona Ribra Hybridusumde, Hina, Indome Margam Kaki border pillars in Yangsin Masatpa. Peace Committee Kanglapak Manipur Pekamgi, Pekam na Fiba Madu, Tengarakibani, Manipur Lenga ki Forest Department Mari Lena but Muying Atuba the Miyang Sanganing be Apambas of Fundurakli, Adubu, Madutanatana, Border Pillar number 80-11 SP Gimanak Taliba, Indo Memar Get Yingsin Minabalaitabana, Ngam Kailana Mioika Maning Tamna, Satok Sintauduno Lerama Tenari Haina, Pekamgi President Case, Rajes na Fundurakli, Magna Makata na Fundurakibida. Gate as a young Silvina Vakanasulati, Mapamasi State Police ki outpost Amathamdan Ngam Kailan took Lansin Tauriba Mitopsing, young Shinbitanga for the lady. Meamarom the Gamadi Manipur Gimakedi, Gate as land on a Satok Sintauri Saktak Siam other card check to Gitanga for the lady. Asiguma Piva Mashida, Asuma Tadok to Tamnabadi, Mitopsing Tomzilakuna. Sativa Pima Mayok Narakayai, Gate Ashidagi Sanglaga Manipur Gilam Manung the Powduna border pillar number 80 Gimanak base came Amasagalam Suting Nare. Manipur Gimanung the labor border pillars sing Masu Taibama di photo Kapa Power Mema Lanwiki came to the labor muation Namakogi Ayaba Logo Davani Hana Fondoraki. Madu the Natana border pillars in photo cap Nabakona Bada, Kemiragi Maning the Laduna, Logo the Ribu Sakta Madu Makoina Sekto Gimong Satai. Uragli ba Pimasi Manipulangan Atubri Yingsin Biduna, Section Trang Lokat Piohanes Fundorakli, Autopapa Madana, Defense Force na Zuntagi Weapon Factory and the heavy artillery season aduna, attacks attack ready,
Myanmar ki junta lanmi na salai ba Department of Defense Industry ki military equipments factory ani resistance force ki lanmi sing heavy artillery sing sijinaduna hauki ba sagol sunami ki ayukta akan balanda sathaduna thugai kre haidi Magawe reason satakhiba attack aduda People's Revolutions Alliance ki member oiriba local anti-junta defense team gi miyoy man phungdorakpada namit asige ahing nongjai pung amarom tabada makoine heavy artillery shell sing yamna nakpa maphamdagi junta gi weapons factory number 10 gi compound kapsindun landaki People's Revolutionary Army Magawe gi spokesperson Hercules na Myanmar now the phungdokpada makoine heavy artillery sejinadun attack sathaba matungda Kem aduda leidiba Myanmar gi lanmisingna nongmai maru ama phawba kaptuna makut halakhiba tawkidi makoina kapsin khiba artillery shell singa duna factory ani edu mapung fana mai saktuna mangan takhalaba matam adu fawbada junta gi lanmisinga duna makut hanabagi thawrang ama phawba taroktana tumina lakhi haibu wapam phongdorakre sadakhiba attack aduda defense force ki meke digi khulai amadi nongmai maru singa du gi manungda chamaga 3 mm gi rocket ani RPG ama sizinaki masigi mamal asi starona US dollar listing amaga sani gi oigani haina phongdorakre Hercules na makhatana phongdorakpada yamlaba senpam singa si sizinadun attack sathabada mai paktrabadi makhoida sel thungi awaba sauna mayuna gani haina akiba pokhi maramaduna yamna section factory ani eduda sangsinduna close range ta kapsinduna attack satakibani haidi atopa pawamana Yor hakiba numit mangani gi matunglu sumi kanbegi thabak sathari haujuk phawbada miyoi lising kunga manga rom sikre Turkey amadi Russia gi paktakna building kya ningkhai hiba mafam dagi ngasisu ahal oiraba madi angang yauna miyoi khara kan mangam khrari rescue team singna yor ha khraba tungda mangani supa phawbada akan mamona ka hena ayingba madi khudong sadaba kya mayukna duna mi kanbegi thabak leptana sathari haujuk phawbada leba ani asigi miyoi Yor maram oidun sikibigi masing lising kunga manga ki sang yorakre matamasida local amadi international rescue workers sing ahing nungtul naidana ingmana phamsilabi ising nungski sapuk ya singna dun angak pumong na mikan bagi thabak satharabasu miyoi million kya tengmang mathau taribadu phangan mangamdana leiri hanesu phongdorakli haujiksu tekkai hiba amadi ningkhai hiba singna duna mi sibigi masing asi leptane hengalakli haina phongdorakli ngasisu sai humdra rom suraba halama Kaharaman Smars ki kha thang city degi ningkhai reba yum amadegi lakpurak pangamkhre mak tholak pada ishwar bu thagaladuna kapkhibegi video ne state broadcast wai saki hedi kha thangba hade reason su sahi ani da ngai bi nupi masa ma yor ha khiba matung pung sa maga kun gi matungda hingna phangmangamkhre ngarang irai numite su angang khara amadi masan lumlabi nupi ama yauna hingna phangkhibegi pau Hurriyat Daily Online da phungdokhiba lekre Nakala marom da numit mangani haukraba matung mi shibigi sang asi leptane hengalak liba sigi matangda khana nainaraduna phongdorakpada wafam singda Turkish ki awang thang masrukta leiriba mafam sigi building singa si quality yaudaba madi yum sabra section kidabagi maram ama leibana building singa do tamna ningkhairakpadagi mi shibigi sang asi wangkalakpani masigi daita pumba Turkey lengang na pugata bin hanasu phongdorakli haidi Lenga siga official thadorak pugor lamada mafam adura puna building lising taragan thuga samga nifugumatu yamna sathiba mong ningkhai bi thangdok thokre haidi paw shilu shilak puna yamna thajani ngai oiba masum yamna mak nuai ta lebak thiba social media ne lakhusaba pong tang myam thamjage modbung da accident thokre haidi lebak thiba thawdu amada nga seyuk Sekmai tu kanglatongbi bazer satpigi lambi da bus ama accident thokpadagi Kudakta Handyman ama leikhidre haidi loinana mayam pun anau babdet ngai mina sehen su channel sigi meke digi mayam gi mafam na thamjari